miral nupi singi fazba mai thong amadi makhoi gi leiteng bu yenglaga nungai jaba pen jaba bu pardana thingi aduga miral nupi singbu nupa singni yengbasi mit ki jina fornication ni nungsirabi chilinau sing ngasidi khoi punna parda gi tangk manga suba khangminarasi parda gi daita puba ningsing ba yai parda gi hiram tentak na khoi nei na khre hojik khwai digi hena maru oirak libasi parda gi daita puba adune chenglo mai thong luk thab indri bu senajaba midyeng pham kayat singbu uthok tab khonjel bu semlaga wari sanadba amadi hakchang bu kupsin khumjindna ning tamna yumdagi mapan thokpana chingbadagi Quran na kanna thingi haibasi aikhoina mamangi tangkak singda nei na khre parda tawdabagi amangba Europe America prithivida khwaidagi hena nupi gi fi komba leibak singne America gi Justice Department gi matung ina tang kunmanga thamari lisinga chamapan maudraga mapanda America da numit khuding gi nupi lisinga chamapan rap tawi famlan nei aduga masi chahi taraga mathoidagi taraga nipan fawbada leiba nupi machana masing heli malem gi chatnarol amadi samaj gi punsi rol do mafi thongdabagi chatnabi bu Islam na maru theng na muthalakhe nupa nupi animake kupsin gadba Wafamsing macha tana taklakhi mapu masak khangdaba sing miyam mangda mafi lothokpagi hainabi chatnabi ne iruzabado khong hambado mafi thongde mawng asida taibang miyoibabu Allah na sumna tambiki ho Adam gi macha sing aina na khoida fijol pirabani maduna finungi hakchang kupsingani amasung nakhoigi leitengni Islam dharma gi chatnabi amana taibang miyoibabu lipun amada punsinduna apunbagi saktambu indri gi makhelangba kayadagi sengdoktuna laina chendaba hakchang amadi taru bu wakhallon fanghanba haibasini mapu mahaki mahusa khutsem gi matung inna mahusa na khennarakbau nupa nupi animakpu magi oiriba fivam matung inna tawgadaba thodang singbo chayetna hanba haibasi mahusa gi khalbu thugaibani yumbalon gi hauna lichat nupa na thawrelni yum amagi sarpumba yumburem bigi makhapole Allah na yathangbe nupi singgidamak nupa sing ngak lawni nupi singda pidba ahenba magun pangal khara pikhi maram maduna magi leizab lanthum makhoida chading tawi punsiro lamadi yumbal lon gi maramda Allah taala na animaki ngam khai kaya thamle Allah taala na yathang biki musalman nupa singda hayu masagi mityeng fazilu amasung thamoi gi apaamba khangjilu aduga nasagi finungi hakchang cheksillu masina sengba oigani nakhoi gi damak taseng mag Allah di makhoina tawriba pummak khangbani aduga musalman nupi singda hayu masagi mityeng fazilu amasung thamoi gi apaamba thingu amasung masagi finungi hakchang cheksillu amasung uthokanu makhoigi leiteng-sing amasung hakchang-gi fazba kayat-sing hangdaba yadaba saruk khara mit mai khujeng fawba khong khumit makha nattana nupa-sing-gi damaktadi maithong luruknaba amadi ikaiba khangdaba lamchat-singbu thadoknaba Quran na mayak sengna taakli aduga nupi-sing-gi damak oinadi wafam ani asin nattana tawgadaba thodang khara su lairi taseng na lamchat pung ngak sen na thamnaba hotnabado chenglo mai thong luruknaba amadi ikaifam kayat singbu sennaba khangna ponok yare haibadi natte matang asida huzur sallallahu alaihi wasallam gi sahaba sing na Islam dharma gi punsirol ama semgat pad changkhiba machal sing adu aikhoiga thadoknaba yaroi chenglo mai thong lukthaba masig wahan thokti mitki jina fornication rape lamchat kamba mit yengdagi hingjanaba hotnau haibasini chenglo henbi miral nupi singi fazba mai thong amadi makhoigi leiteng bu yenglaga nungai jaba pen jaba bu pardana thingi
aduga miral nupi singbu nupa singni yengbasi mitki jina fornication ni maram maduna parda gi maramda chenglo maithong lukthnaba piba pautakna ahanba pautakne leitengbu uthoktaba hangdoktaba yadaba kayaching khuzeng makha khumit makha mitsing nataba kayat pumbabu khumjinba madi leiteng singbu uthoktanaba Quran da Allah Ta'ala na yathang biri taseng na launa leinaba yadaba singi mamangda leitengbu uthokpagi ayaba Islam dharma na piri loina na masagi minai sing yumbal longi wakhal leitraba ahl sing yumban bagi hiram karisu khangzadriba angang singi mamangda nupi singna leitengbu uthokjabada akaiba thoina leite matang asi mitmangda thambibo tai madudi leiteng haibasi nupi singna thongliba visual amadi likkolga mari leinaba potsing adubune aduga hakchangi kayat kuptuna khumjinduna thamgadaba kayat singde kanadasu uthokpa yade miralga wari sanaba nupa nupi ga wari sanabagi matang asi khangnadabagi wafam Islam dharmana yade launa leinaba yabasinga unaba madi wari sanaba Islam dharmana thingi masita nattana maram leitana ayaba yaudana atopagi yumda changluganu haina Quran da Allah Ta'ala na yathangbiri ho iman puraklabasing nasagi yum nattana atopagi yumda ayaba laudana amasung salam taudana changanu masina nakhoigidi khwaidigi hena farabani masin ningsingduna layu nungsirabi chirinaw singna video asibu mipung khudimukta share tawbiduna parda tawdabagi amangba asibu khanghanbada adom su saruk yabiyu Allah Ta'ala na hijacrib wafam khar asida aikhoi khudingmakpusu amal tawbagi pangal thona adu pinabibu oisanu